Thiba khangdana leirakiba miyoi ani fanglei pawasi ngasi nungthil phongkiba kanglei paki maira pause dagi lokhatchabane sugnu wapokpida leiba miyoi ani leita laira tanba chatpaga mari leinana chakpi turelda tharoi khunba chatkibadagi ngasi fauba mari makhong khangdana leirakiba adu ngasi miyoi ani adu phangba ngamle haire pawasina hai miyoi ani ase haukiba April 13 da Chandel district ki manung sanba mamang sakpiromda tharoi khunba chatkibani haire numit adugi athengba fawbada halaktabadagi phone tawbada makhoina paikhiba mobile phone adu switch off tawduna laikhibadagi makhoigi langla langjil khangdana leirakhibadagi imung manunggi miyoi sing mi paina duna leirakhe thiba khangdana leirakibadagi fanglaba miyoi ani adudi maisnam ingocha chahi yangkhai apokpa M kondumba wapokpi singol amadi thoksom somorjit chahi kunthra ga manga apokpa TS Indrajit Singh wapokpi maning laikai dagi ne ngasi makhoi ani tekta kaidana fanglaba matungda sugnu police ki SDPO Anthony da khusinakhe masigi matungda police ki kangbuna wapokpi maira paibigi ima ibel singda amuk makhoi ani businaraba matungda yumgi miyoi singda khusinakre haire